Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okchari ngasi amuk laubirasi Moura Hingchabira kunmari subatangka Nungsina phone taurakpa aduda maya karaga yenglaga leiri lendi san onthorakpada mangonda chada khoi yenglaga leiramba duda Karino nangna natintaba khangtakai naya karaga yenglamiduna Nangna kanagano yam harawna wari sanaiduna Doctor Dune. Kay hairino? Kay suhay na di. Hairaw da nupanang ba? Ho kay suhay na di eh. Kay nun eh. Laosam da nga paraga puraklise ok lusemta. Len gasan gana purakli ba nga sing do okti nga sing dusu asuki matik yami mi mayam masulak do na laynari. Henbi gi mabung hoy san hoy makoy ni yon bada loyhaw da ba nga sing do yum da puna ba tharang tawri. Asumna ngasigi oina nga phaba yon balosinduna mayum-mayumda mayamsu loina hanakre lenhoy sukarai Henbi na iruzana bahaydana ising asaba thaurang tawraga thamlabani purakli banga singdo lengi mamana tap amada haidoklaga makhoi gi khangna chanaba mida khara pinaba sem sari Mathang nga phaba kumluba singdo iru maitha zabaloraga mangolda family Henbi na chasulo laga puthora I mayamgi Len cha thakna haidai Ngasidi bai chak charagoi na hanbiro ko na charage ngasidi ai halage ko Hoi bai kai ngano khra pu ko ai henbi ko thorake Len henbi butana ba imung lomdon silaga tabro ibai salage hari ne nangam ta tholong ne Henbi su makutta insang hapa khaw ma pairaga chenthorei chekhaw amada nga singdo haplaga punna insang singduga amuk hapchinna duna henbi ga mabunga getlom da thokminarei Bema nang phajana ini hoina haiba ngangwalo ko aduga hangchito ngantana heklao Hoi tamo Bema ado nangbu kari dakhina tawbiyo ba Tamo aidi kaisum tawbinuda Kumamagi yam tangna lakpada phajakraba machin mokpa ichininawgi oiba kumhai asibu dakhinagi lamjensina leijadaba ngamjadaba kana amagi thamoida awamai chakpibada nachandi pamjadi tamo ai harauna ibunga chak chaminaba aduga aigi kokta nungsina nanthabiba masi khaktani aina pamjaba hoi phare nangna pamdragadi adudi nabunga muk chaluki ko hoi tamo Mabunga disu kari aduda machana pirakpa potsingdo hapchinduna gari thauraga chatkre Henbi mabung chatkibaga manungda changlakpada sanchu chatnaba haiduna gari mamai leithorai sana Henbi mu chaluki ko Hoi da Sanju gari thaudoraktuna chatkre ngahak leiraga mayum yogduna gari adu thausilai halakpada bobosu mangolda famlaga cha thaklaga leirami San sangoida gari thausilaktuna khamlaga yumlomda changsilai san lakpada bobo angang macha magumna mayambagi manakta changsilai Tamo kai chaluino Ngasi seise len hoida pharmacist kanila ona haibedu chatlubani sese ngani pushilo aduga nang tholokpada ising bottle ingma puthoro Hoi tamo Bobo nga adu imungda thamsinba changki aduga nga adu mafam chana thamlamduna fridge-tagi isinga ingba bottle ama puthoraktuna mayambada piri Tamo stelai piro adu nangbu ngasidi thabak antana halaise kari tarage Tamo ngasidi thabak am leitraba aduna ngantana dum halabani Phare nangna yawkiba interview do chakhoba loiraga haidoklani na hairakpani Oh Ado tamo paisa piyo na harakladi kamdauba Piba tabani paisadi Paisa duna kataydagi lawdoiba tamo Nang paisagidi karimta khangano ai leirisidi nanggi thabagi paisa aina soidanaba tawni ichi hoisu leiri karigi wari bano nangbo Tamo Tanja aduda leima sangsilai machi su mangolda kakhatladuna family sana Che How Ekhoi bubo hoigi thabak to chakubu matungda haidokani na hairi Oh paisa na kaya piyo hairi badudi La kuntra mu piyo hairak to mali Nangina kaya lairi ba Che aigi khutadi yamna leitre lupa lakh amamukti leiramgani
ꯑꯗꯨꯒ ꯑꯦꯀꯥꯎꯟꯗꯕꯨꯗꯤ ꯂꯥꯛ 5ꯃꯨꯛꯇꯤ ꯂꯩꯔꯝꯒꯅꯤ ꯕꯣꯕꯣꯁꯨ ꯈꯨꯝꯂꯛꯏ ꯆꯦ ꯑꯩꯁꯨ ꯑꯩꯅ ꯇꯨꯡꯁꯤꯟꯖꯕ ꯈꯔꯗꯤ ꯂꯩꯌꯦ ꯐꯔꯦ ꯐꯔꯦ ꯑꯩꯁꯨ ꯅꯣꯏ ꯅꯕꯥꯏꯒ ꯑꯃꯨꯛꯇ ꯇꯥꯟꯅꯔꯛꯈꯤꯒꯦ ꯂꯥꯏꯔꯤꯛ ꯍꯣꯏꯗꯨꯁꯨ ꯍꯪꯂꯒ ꯌꯦꯡꯈꯤꯁꯤ ꯇꯥꯃꯣ ꯏꯆꯦ ꯄꯩꯁꯥꯗꯣ ꯌꯥꯝꯗꯤ ꯌꯥꯝꯃꯜꯂꯦ ꯌꯥꯎꯅꯤ ꯌꯥꯎꯔꯣꯏꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯌꯥꯎꯔꯕꯒꯨꯝꯕꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯗꯤꯔꯦꯛꯇꯔꯗꯨꯅ ꯂꯣꯟꯅ ꯄꯥꯎ ꯍꯥꯏꯔꯛꯂꯕꯅꯤ ꯑꯗꯨꯗ ꯄꯩꯁꯥ ꯄꯤꯌꯣꯅ ꯍꯥꯏꯔꯛꯄꯅꯤ ꯃꯥꯒꯤ ꯐꯪꯕ ꯀꯣꯇꯥꯗꯅꯤ ꯍꯥꯞꯇꯣꯏꯁꯤ ꯒꯚꯔꯟꯃꯦꯟ ꯖꯣꯕ ꯍꯥꯏꯕꯁꯤꯗꯤ ꯇꯧꯍꯧꯒꯗꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯆꯥꯟꯁ ꯍꯥꯏꯕꯁꯦ ꯄꯥꯛꯅ ꯐꯪꯕ ꯅꯠꯇꯦ ꯃꯥꯅꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯏꯆꯦ ꯂꯩꯔꯤ ꯈꯛꯇꯅꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯖꯣꯕ ꯇꯧꯍꯧꯗ꯭ꯔꯤꯕ ꯑꯗꯨꯅ ꯀꯔꯤꯁꯨ ꯀꯤꯒꯅꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ ꯐꯅꯕ ꯇꯧꯔ ꯂꯣꯏꯔꯦ ꯏꯆꯦꯒꯤ ꯉꯥ ꯈꯔ ꯄꯤꯒꯤꯁꯦ ꯁꯦꯝꯂꯨꯔ ꯆꯠꯂꯣ ꯉꯥꯗꯣ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯉꯥ ꯂꯦꯟ ꯍꯣꯏꯒꯤ ꯐꯥꯔꯝꯗꯣ ꯏꯁꯤꯠꯂꯦ ꯍꯥꯏꯗꯅ ꯆꯠꯂꯨꯕꯅꯤ ꯑꯗꯨꯒꯤ ꯃꯥꯅ ꯈꯔ ꯄꯤꯔꯛꯄꯅꯤ ꯑꯗꯨ ꯏꯆꯦ ꯍꯌꯦꯡ ꯑꯩ ꯆꯥꯛꯀꯧꯕꯒꯤ ꯍꯥꯏꯕ ꯂꯥꯛꯀꯅꯤ ꯀꯔꯤ ꯗꯈꯤꯅꯥ ꯇꯧꯕꯤꯌꯨꯒꯦ ꯍꯟꯗꯛꯇꯤ ꯌꯥꯔꯦꯗ ꯗꯈꯤꯅꯥꯒ ꯇꯧꯗ꯭ꯔꯁꯨ ꯅꯪꯅ ꯄꯤꯅꯤꯡꯉꯦ ꯍꯥꯏꯔꯒꯅ ꯑꯃ ꯍꯦꯛꯇ ꯄꯤꯌꯨ ꯑꯩꯅ ꯑꯗꯨꯗ ꯀꯔꯤꯁꯨ ꯋꯥꯔꯧꯕ ꯂꯩꯗꯣꯏ ꯅꯠꯇꯦꯀꯣ ꯐꯔꯦ ꯐꯔꯦ ꯑꯩꯁꯨ ꯆꯦꯡ ꯂꯩꯇꯦꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯦꯡ ꯈꯞꯄ ꯂꯥꯛꯂꯤꯕꯅꯤ ꯑꯩ ꯆꯦꯡ ꯑꯝꯇ ꯈꯞꯄꯨꯈꯤꯒꯦ ꯍꯣꯏ ꯏꯆꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯁꯥꯟ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯉꯁꯤ ꯁꯥꯟꯅ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯀꯩꯁꯨ ꯁꯥꯎꯗꯅ ꯏꯪꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯔꯛꯄ ꯑꯗꯨꯗ ꯂꯩꯃ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯍꯔꯥꯎꯕꯒꯤ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯆꯩ ꯑꯗꯨꯒ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯆꯦꯡ ꯈꯞꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯅꯨꯡꯁꯤꯁꯨ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯗꯨꯅ ꯒꯥꯔꯤ ꯏꯟꯊꯣꯛꯂꯒ ꯊꯧꯔꯒ ꯂꯥꯛꯂꯤ ꯁꯨꯝ ꯂꯥꯛꯄꯗ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯤ ꯐꯖꯅ ꯃꯐꯝ ꯆꯥꯅ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯁꯤꯜꯂꯝꯂꯒ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯄꯣꯠꯆꯩ ꯈꯜꯂꯤ ꯈꯟꯕ ꯌꯥꯕ ꯈꯔ ꯈꯜꯂꯒ ꯄꯦꯛ ꯇꯧꯔꯝꯂꯒ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯊꯧꯔꯗꯨꯅ ꯒꯥꯔꯤ ꯋꯥꯔꯛꯁꯣꯞ ꯑꯃꯗ ꯂꯥꯛꯂꯤ ꯋꯥꯔꯛꯁꯣꯞ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯒꯥꯔꯤꯁꯦ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯅꯦ ꯍꯌꯦꯡ ꯂꯧꯕ ꯍꯦꯛꯇ ꯂꯥꯛꯄꯤꯔꯣ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯄꯩꯁꯥ ꯄꯤꯔꯝꯂꯒꯦ ꯄꯦ ꯇꯧꯕꯗꯣ ꯑꯁꯣꯝꯗ ꯑꯣꯏꯅ ꯆꯠꯄꯤꯔꯣ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯥꯎꯟꯇꯔꯗ ꯂꯥꯛꯂꯗꯨꯅ ꯒꯥꯔꯤꯒꯤ ꯄꯩꯁꯥ ꯄꯤꯔꯝꯂꯗꯨꯅ ꯊꯣꯛꯂꯛꯏ ꯃꯥꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯅ ꯃꯕꯨꯡ ꯄꯥꯏꯈꯣꯝꯕꯒꯤ ꯒꯥꯔꯤꯅꯤ ꯄꯥꯏꯈꯣꯝꯕꯅ ꯒꯥꯔꯤ ꯃꯆꯥ ꯄꯨꯔꯒ ꯆꯠꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯏꯟꯁꯤꯜꯂꯒ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯏ ꯀꯅꯥꯝꯇ ꯂꯩꯇꯕꯗꯨꯗ ꯏꯃꯥ ꯏꯃꯥꯎ ꯏꯅꯝꯃ ꯏꯅꯝꯃꯧ ꯁꯈꯤ ꯆꯥꯛꯈꯨꯝꯗꯒꯤ ꯈꯨꯝꯂꯛꯏ ꯕꯦꯝꯃ ꯑꯩ ꯆꯥꯛꯈꯨꯝꯗ ꯂꯩꯅꯦ ꯍꯦꯛ ꯂꯥꯛꯄꯒ ꯎꯔꯥꯎ ꯊꯔꯥꯎ ꯇꯧꯗꯣꯏ ꯂꯩ ꯅꯪ ꯑꯃꯀꯣ ꯅꯨꯡꯁꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯜꯂꯛꯂꯒ ꯑꯆꯥꯄꯣꯠꯁꯤꯡꯗꯣ ꯇꯦꯕꯜꯗ ꯊꯝꯂꯒ ꯏꯃꯥ ꯏꯅꯝꯃꯗꯨꯕꯨ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ ꯍꯣ ꯑꯩꯈꯣꯏꯒꯤ ꯃꯤ ꯍꯦꯟꯗꯣꯔꯦ ꯍꯥꯏꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅ ꯑꯗꯨꯗꯤ ꯃꯥꯅꯦ ꯃꯥꯅꯦ ꯆꯠꯂꯣ ꯅꯪꯁꯨꯅꯦ ꯅꯥꯄꯤꯒꯗꯣ ꯍꯣꯡꯗꯣꯛꯂꯨꯔꯣ ꯑꯩꯁꯨ ꯆꯥꯛꯁꯦ ꯂꯣꯏꯁꯤꯟꯅꯕ ꯑꯝꯇ ꯇꯧꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯅꯨꯡꯁꯤ ꯃꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯂꯒ ꯊꯣꯛꯈ꯭ꯔꯒ ꯗꯤꯕ꯭ꯌꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯏ ꯗꯤꯕ꯭ꯌꯥꯁꯨ ꯍꯤꯞꯄꯣꯏ ꯐꯝꯕꯣꯏ ꯇꯧꯗꯨꯅ ꯀꯥꯡꯊꯣꯟ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯡꯁꯤ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯗꯤꯕ꯭ꯌꯥꯁꯨ ꯅꯨꯡꯁꯤꯗ ꯀꯣꯟꯁꯤꯜꯂꯛꯏ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯏꯅꯝꯃ ꯅꯨꯡꯁꯤꯕꯤ ꯊꯦꯡꯛ ꯌꯨ ꯄꯥꯎꯁꯦ ꯇꯥꯕꯗ ꯑꯩꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯑꯗꯣ ꯏꯅꯝꯃ ꯍꯟꯗꯛꯇꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯎꯀꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯅꯨꯄꯤ 2 ꯁꯨꯔꯅꯤ ꯃꯁꯤꯗꯤ ꯄꯣꯛꯀꯦ ꯑꯗꯣ ꯏꯅꯝꯃ ꯑꯩꯈꯣꯏ ꯊꯣꯏꯕꯗꯤ ꯅꯣꯏ ꯇꯥꯃꯣꯒ ꯇꯤꯚꯤ ꯀꯥꯗ ꯂꯩꯍꯧꯕꯅꯤ ꯑꯣ ꯏꯅꯝꯃ ꯍꯧꯖꯤꯛꯇꯤ ꯏꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯈꯪꯗꯦ ꯏꯁꯥꯁꯦ ꯀꯩꯝꯇ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦꯗ ꯃꯥꯂꯦꯝ ꯊꯣꯏꯕ ꯄꯣꯛꯄꯒꯤ ꯃꯇꯝꯗꯗꯤ ꯀꯩꯝꯇ ꯇꯧꯈꯤꯗꯕꯅꯤ ꯍꯟꯗꯛꯇꯤ ꯌꯥꯝ ꯋꯥꯏꯗ ꯍꯣꯏ ꯁꯤ ꯏꯅꯝꯃ ꯍꯣꯔꯦꯟ ꯌꯥꯗ꯭ꯔꯒꯅ ꯗ꯭ꯔꯤꯞ ꯀꯥꯞꯂꯒ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯑꯩ ꯐꯤ ꯑꯝꯇ ꯍꯣꯡꯂꯨꯈꯤꯒꯦꯀꯣ ꯃꯥꯂꯦꯝ ꯊꯣꯏꯕꯒ ꯄꯥꯏꯈꯣꯝꯕꯒꯁꯨ ꯁꯣꯐꯥ ꯀꯥꯗ ꯐꯝꯂꯒ ꯇꯤꯚꯤ ꯌꯦꯡꯂꯤ ꯃꯥꯂꯦꯝ ꯊꯣꯏꯕꯅ ꯗꯤꯁꯀꯚꯔꯤ ꯆꯦꯅꯦꯜ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯗꯤ ꯄꯥꯎ ꯇꯥꯅꯤꯡꯕꯅꯤ ꯊꯣꯏꯕ ꯄꯄꯥ ꯄꯥꯎ ꯉꯥꯏꯍꯥꯛꯇ ꯇꯥꯒꯦꯕ ꯆꯠꯂꯣ ꯅꯪ ꯐꯣꯟ ꯌꯦꯡꯂꯨꯔꯣ ꯐꯣꯟꯗ ꯇꯜꯂꯦ ꯅꯦꯅꯦꯁꯨ ꯂꯥꯛꯈ꯭ꯔꯕꯅꯦꯕ ꯆꯠꯂꯣꯕ ꯄꯄꯥ ꯇꯜꯂꯦꯕ ꯐꯔꯦ ꯑꯗꯨꯗꯤ ꯀꯥꯗꯒꯤꯅꯦ ꯑꯥꯏꯄꯦꯗꯇꯣ ꯄꯨꯔꯛꯑꯣ ꯑꯗꯨꯗ ꯑꯣꯏꯅ ꯅꯥꯔꯨꯇꯣ ꯌꯦꯡꯍꯜꯂꯒꯦ ꯆꯠꯂꯣ ꯂꯧꯔꯨꯔꯣ ꯍꯣꯏ ꯄꯄꯥ ꯃꯥꯂꯦꯝ ꯊꯣꯏꯕ ꯀꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯑꯥꯏꯄꯦꯗꯇꯨ ꯂꯧꯔꯗꯨꯅ ꯃꯄꯥꯗ ꯄꯤꯔꯤ ꯄꯥꯏꯈꯣꯝꯕꯁꯨ ꯄꯥꯁꯋꯥꯔꯗ ꯍꯥꯡꯂꯒ ꯃꯆꯥꯅꯨꯄꯥꯗ ꯄꯤꯔꯒ ꯇꯣꯉꯥꯟꯕ ꯁꯣꯐꯥ ꯑꯃꯗ ꯐꯝꯂꯗꯨꯅ ꯅꯦꯠꯐ꯭ꯂꯤꯛꯁꯇ ꯅꯥꯔꯨꯇꯣ ꯌꯦꯡꯂꯤ ꯄꯥꯏꯈꯣꯝꯕꯅ ꯄꯥꯎ ꯊꯥꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ
ꯅꯨꯡꯁꯤ ꯐ꯭ꯔꯦꯁ ꯑꯣꯏꯔꯨꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯁꯈꯤꯅ ꯕꯦꯃꯥ ꯆꯠꯂꯣ ꯌꯥꯎꯔꯅꯨ ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ ꯏꯆꯥ ꯋꯥꯔꯝꯒꯅꯤ꯫ ꯋꯥꯗꯦꯗ ꯏꯃꯥ꯫ ꯋꯥꯗ꯭ꯔꯁꯨ ꯌꯥꯔꯅꯤꯅꯦ ꯂꯣꯏꯔꯦ꯫ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯃꯃꯥ ꯁꯈꯤꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤ ꯀꯣꯜ ꯂꯤꯛ ꯑꯃꯥꯡꯕ ꯂꯩꯔꯤꯕꯁꯤꯡꯗꯣ ꯐꯦꯡꯗꯣꯛꯄꯤꯔꯤ꯫ ꯁꯈꯤ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯅꯨꯡꯁꯤꯗ ꯋꯥ ꯍꯥꯏꯔꯛꯏ꯫ ꯕꯦꯃꯥ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ꯫ ꯃꯥ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯣꯏꯁꯤꯕꯣ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯁꯨꯛ ꯇꯥꯔꯤꯁꯤꯗꯤ꯫ ꯃꯗꯨꯒꯤ ꯒ꯭ꯌꯥꯟ ꯇꯥꯕꯗꯨ ꯅꯠꯇꯦꯅꯦ ꯏꯃꯥꯅ ꯍꯥꯏꯁꯦ꯫ ꯉꯥꯏꯈꯣ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯄꯥꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ꯫ ꯂꯩꯇꯦꯗ ꯏꯃꯥ ꯄꯥꯝꯕꯗꯤ ꯂꯩꯒꯦ ꯇꯧꯔꯦ꯫ ꯃꯗꯨꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯥ ꯑꯃꯠꯇꯅ ꯀꯣꯏꯒꯦ ꯍꯥꯏꯔꯛꯇ꯭ꯔꯕ꯫ ꯑꯁ ꯍꯥꯏꯔꯛꯄꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦꯗ ꯏꯃꯥ ꯑꯩꯅ ꯄꯥꯝꯕ ꯑꯝꯇ ꯌꯥꯎꯗꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯄꯥꯝꯕ ꯑꯃꯗꯤ ꯂꯩꯔꯦ꯫ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯁꯈꯤꯁꯨ ꯉꯛꯅ ꯀꯗꯥꯏꯗꯒꯤ꯫ ꯅꯨꯡꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯣꯛꯂꯨꯔꯒ ꯏꯀꯥꯏꯔꯛꯄ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯗꯤꯕ꯭ꯌꯥꯁꯨ ꯀꯥꯗ ꯁꯨꯝ ꯂꯩꯕ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯜꯂꯛꯄꯗ ꯃꯃꯥ ꯃꯆꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯍꯧꯔꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯃꯈꯥ ꯁꯝꯊꯔꯛꯏ꯫ ꯃꯥ ꯑꯩꯈꯣꯏ ꯏꯕꯦꯝꯃꯗꯤ ꯃꯃꯤꯗ ꯑꯃ ꯀꯟꯅ ꯉꯥꯎꯔꯤꯕꯅꯤ꯫ ꯅꯨꯡꯁꯤ ꯗꯤꯕ꯭ꯌꯥꯗ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯗꯤꯕ꯭ꯌꯥꯁꯨ ꯅꯣꯛꯂꯒ ꯂꯩꯔꯤ꯫ ꯁꯈꯤ ꯗꯤꯕ꯭ꯌꯥꯗ ꯑꯃꯨꯛ ꯌꯦꯡ ꯅꯨꯡꯁꯤꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯤ ꯑꯗꯨꯒ ꯉꯥꯏꯈꯣꯅꯦ ꯀꯗꯥꯏꯗꯒꯤꯅꯣ ꯏꯆꯥꯒꯤ ꯃꯃꯤꯗ ꯉꯥꯎꯖꯕ ꯅꯨꯄꯥꯗꯨꯕꯣ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎꯅꯦ꯫ ꯗꯤꯕ꯭ꯌꯥꯅ ꯃꯥꯒ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯂꯩꯕ ꯅꯨꯄꯥꯅꯤꯗ꯫ ꯑꯩꯒꯤ ꯏꯆꯥꯅ ꯄꯥꯝꯖꯕ ꯅꯨꯄꯥꯗꯣ ꯃꯁꯛꯇꯣ ꯑꯣꯟꯊꯣꯛꯅꯁꯨ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗꯀꯣ꯫ ꯅꯠꯇꯦ ꯃꯔꯝꯒ ꯃꯣꯛꯄ ꯊꯕꯛ ꯏꯪꯈꯥꯡꯒ ꯇꯧꯕ꯭ꯔꯥ ꯍꯥꯏꯕ꯫ ꯊꯕꯛꯀꯗꯤ ꯇꯧꯋꯦꯅ ꯍꯥꯏꯕꯅꯤ ꯏꯃꯥ꯫ ꯐꯩ ꯑꯗꯣ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯅꯨ ꯍꯥꯏꯌꯨ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯅꯕ ꯇꯧꯔꯣ ꯍꯥꯏꯌꯨꯀꯣ꯫ ꯑꯁ ꯇꯜꯂꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯏꯅꯝꯃꯒ ꯁꯤꯗꯩꯗꯤ ꯀꯣꯏꯕꯨ ꯀꯣꯏꯅꯗ꯭ꯔꯤ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯄꯒꯤ ꯋꯥꯒ ꯌꯧꯅꯈ꯭ꯔꯦ꯫ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯅꯕ ꯑꯃ ꯊꯥꯅ ꯇꯧꯈꯤꯁꯤꯀꯣ ꯋꯥꯊꯤ ꯁꯨꯝ ꯉꯥꯡꯂꯒ ꯂꯩ꯫ ꯍꯣꯏ ꯆꯥꯔꯁꯤ ꯍꯌꯦꯡꯗꯤ ꯗꯤꯋꯥꯂꯤꯅꯤꯅ ꯊꯕꯛ ꯌꯥꯝꯃꯤ ꯏꯕꯦꯝꯃ ꯑꯗꯨꯅꯅꯦ ꯈꯔ ꯉꯟꯅ ꯆꯥꯛꯁꯤ ꯆꯥꯊꯣꯛꯅꯕ꯫ ꯏꯃꯥ ꯍꯌꯦꯡꯁꯦ ꯗꯤꯋꯥꯂꯤꯔꯣ꯫ ꯃꯥꯅꯤꯅꯦ꯫ ꯑꯣ ꯑꯗꯨꯗꯤ ꯍꯪꯆꯤꯠꯀꯤ ꯃꯊꯪꯅ ꯆꯥꯛꯀꯧꯕ꯫ ꯍꯣꯏꯅꯦ꯫ ꯃꯥ ꯏꯄꯨꯒꯤ ꯁꯔꯥꯠꯇꯣ ꯍꯌꯦꯡ ꯇꯥꯔꯝꯃꯅꯤꯅꯦ꯫ ꯍꯌꯦꯡꯅꯦ ꯍꯥꯏꯕꯅꯤ꯫ ꯆꯥꯛꯀꯧꯕꯗ ꯉꯥ ꯄꯦꯟ ꯑꯃꯗ ꯆꯥꯒꯦꯗ ꯑꯩ ꯉꯥ ꯌꯦꯟ ꯆꯥꯗꯕꯁꯦ ꯍꯛꯆꯥꯡꯁꯦ ꯏꯁꯣꯟ ꯁꯣꯟꯊꯩ꯫ ꯁꯈꯤꯒ ꯗꯤꯕ꯭ꯌꯥꯒꯁꯨ ꯅꯨꯡꯁꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯣꯛꯂꯤ꯫ ꯅꯨꯡꯁꯤꯅ ꯆꯥꯛ ꯊꯤꯔꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯁꯣꯝꯗꯅ ꯁꯥꯟꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯕꯣꯕꯣꯁꯨ ꯃꯌꯥꯝꯕꯒꯤ ꯃꯇꯦꯡ ꯇꯧꯔꯤ꯫ ꯇꯥꯃꯣ ꯑꯩꯗꯤ ꯉꯥ ꯊꯣꯡꯕꯒꯤ ꯃꯅꯝꯁꯤ ꯇꯥꯔꯒ ꯆꯥꯛ ꯇꯨꯝ ꯂꯥꯝꯃꯦꯗ ꯈꯔ ꯊꯨꯅ ꯆꯥꯛꯁꯤ ꯂꯣꯏꯔꯣꯗ꯫ ꯍꯣꯏ ꯂꯣꯏꯁꯤꯜꯂꯒꯦ ꯂꯣꯏꯔꯒꯨꯝꯕꯅꯤ꯫ ꯁꯥꯅ ꯆꯥꯛ ꯂꯣꯏꯁꯤꯜꯂꯒ ꯃꯆꯤꯟ ꯃꯅꯥꯎꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯀꯣꯟꯁꯤꯡꯗꯣ ꯐꯦꯡꯂꯒ ꯕꯣꯕꯣꯁꯨ ꯊꯕꯛ ꯂꯣꯏꯔꯛꯄꯒ ꯐꯣꯟꯗ ꯌꯦꯡꯂꯨꯕꯗ ꯑꯕꯦꯒꯤ ꯃꯤꯁꯀꯣꯜ ꯂꯩꯔꯝꯕ ꯑꯗꯨꯗ ꯀꯣꯜ ꯕꯦꯛ ꯇꯧꯁꯤꯜꯂꯤ꯫ ꯑꯕꯦꯅ ꯅꯪꯕꯨ ꯊꯕꯛ ꯂꯣꯏꯗ꯭ꯔꯤꯕꯣ꯫ ꯂꯣꯏꯔꯛꯇ ꯉꯥꯏꯔꯤꯌꯦ ꯅꯪꯗꯤ ꯂꯣꯏꯔꯕꯣ꯫ ꯂꯣꯏꯔꯦ ꯑꯗꯣ ꯍꯌꯦꯡꯗꯤ ꯀꯣꯏꯕ ꯆꯠꯂꯨꯁꯤꯗꯅ꯫ ꯌꯥꯏꯌꯦ ꯆꯠꯂꯨꯁꯤ ꯑꯗꯣ ꯅꯪ ꯅꯍꯥꯟꯃꯨꯛ ꯏꯟꯇꯔꯚꯤꯌꯨ ꯑꯃ ꯌꯥꯎꯈꯤꯕꯗꯣ ꯀꯝꯗꯧꯈ꯭ꯔꯒꯦ꯫ ꯆꯥꯛꯀꯧꯕ ꯃꯇꯨꯡꯗ ꯍꯥꯏꯗꯣꯛꯀꯅꯤꯅ ꯍꯥꯏꯌꯦ ꯇꯥꯃꯣꯅꯗꯤ꯫ ꯄꯩꯁꯥꯗꯤ ꯀꯌꯥ ꯄꯤꯌꯣꯅ ꯍꯥꯏꯔꯛꯀꯦ꯫ ꯄꯩꯁꯥꯕꯨꯗꯤ ꯂꯥꯛ 50 ꯄꯤꯌꯣ ꯍꯥꯏꯔꯤ ꯃꯥꯜꯂꯦ꯫ ꯑꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯀꯩꯒꯤ ꯄꯥꯡꯕꯤꯅꯨ ꯄꯥꯡꯅꯤ ꯑꯩꯅ꯫ ꯃꯁꯤꯗꯤꯕ ꯅꯪꯕꯨ ꯄꯩꯁꯥ ꯀꯌꯥꯝ ꯄꯥꯏꯖꯗꯅ꯫ ꯄꯥꯏꯌꯦ ꯑꯩꯈꯣꯏ ꯄꯟꯊꯧꯗꯒꯤ ꯂꯧꯔꯒ ꯂꯣꯏꯔꯦ꯫ ꯅꯪ ꯑꯃ ꯊꯕꯛ ꯌꯥꯎꯍꯧꯕ ꯍꯥꯏꯁꯦ ꯑꯩꯒꯤꯗꯤ ꯍꯌꯦꯡꯋꯥꯏ ꯂꯥꯏꯕꯛ ꯌꯥꯝ ꯐꯗꯣꯏꯅꯤꯅꯦ꯫ ꯃꯤ ꯅꯨꯡꯁꯤꯐꯥꯒꯤꯗꯁꯨ ꯅꯥꯖꯤꯃꯥꯅ ꯍꯥꯏꯗꯨꯅꯦ ꯁꯨꯃꯥꯏꯅ ꯇꯥꯔ ꯍꯤꯟꯗꯤꯟ ꯅꯪꯅ ꯊꯕꯛꯀ ꯇꯧꯔꯗꯤ ꯑꯩꯅ ꯖꯇ꯭ꯔꯥ ꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤ ꯍꯥꯏꯗꯨꯗꯤ ꯑꯗꯨꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯔꯤꯕꯅꯤ꯫ ꯐꯥꯒꯤꯒꯗꯤ ꯌꯥꯝ ꯍꯩꯔꯦꯗ꯫ ꯁꯨꯝ ꯉꯥꯏꯍꯥꯛ ꯅꯣꯛꯁꯤꯅ ꯇꯧꯕꯅꯤꯗ ꯑꯗꯣ ꯋꯥ ꯑꯝꯇ ꯍꯪꯒꯦꯅꯦ꯫ ꯍꯥꯏꯌꯨ꯫ ꯅꯪ ꯊꯕꯛꯇꯨ ꯌꯥꯎꯔꯗꯤ ꯑꯩ ꯅꯣꯏꯗ ꯄꯨꯁꯤꯜꯂꯗꯣꯏ ꯅꯠꯇ꯭ꯔꯣ꯫ ꯃꯥꯅꯤ ꯄꯨꯁꯤꯜꯂꯗꯣꯏꯅꯤ ꯀꯔꯤ ꯇꯧꯔꯒꯦ꯫ ꯀꯩꯁꯨ ꯇꯧꯗꯦ ꯑꯎꯟꯄꯣꯠ ꯂꯥꯡꯁꯤꯟꯕ ꯍꯧꯔꯒꯦ ꯇꯧꯕꯅꯦ ꯑꯩꯁꯨ꯫ ꯋꯥꯔꯤꯗꯤ꯫ ꯁꯣꯝꯗꯅ ꯅꯨꯡꯁꯤ ꯊꯕꯛ ꯂꯣꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯂꯦꯝꯊꯣꯏꯕꯁꯨ ꯅꯥꯔꯨꯇꯣ ꯌꯦꯡꯂꯤꯕꯅꯤ꯫ ꯊꯣꯏꯕ ꯅꯦꯅꯦꯗꯁꯨ ꯋꯥꯔꯤ ꯂꯤꯕꯤꯌꯨꯗꯅ꯫ ꯅꯦꯅꯦ ꯍꯣꯔꯦꯟ ꯂꯤꯕꯤꯒꯦ꯫ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯀꯣꯔꯤꯗꯣꯔꯗ ꯉꯥꯏꯍꯥꯛ ꯐꯝꯂꯨꯈꯤꯒꯦꯀꯣ꯫ ꯍꯣꯏ ꯅꯦꯅꯦ꯫
Nungsi mapanda tholaklaga famduna Netflix ta changduna pothaba oina serial yengli. Serial yengjay haibagi wani wakhaldi charangnei. Sum lairikanda sansu call tawsilai. Sana call tarakpaduda Nungsi phone do adum phat paikhali. Hello? Hello, tabro? Taye, kay hagi Dasan? Nangna irakpa guli ma fangdrine, kamay tawbano? Dasan, photo do kaplagam ta thabiro, ay yengi amta. Oh, hoy, tharake. San su photo kaple duna thari, Nungsi su yenglaba matungda hairei. Da, siri fang makhra wabani, aiga contact tawba pharmacy am laye, adagi hing leiraga thilage, da hoina fang leroye. Ado Dasan, hayengsi koiba chalusiduna. As, angang machadongna talihe. Chaluseba. Ngamaroy, nangna thanda dum chalo, aidi horakano. Hoi, thanda chatpada tali tawbani, aidi manabisu pakti nade. Ay kaya hinadi na tawbani, ado nangbu kayan sang charaba. Sebo chay, adusu nga yaw dabi. Nga chadra haise. Ay koy manakta ipu malay taba, adu gini. Oh, kay daramino huzipo. Serial lama sumiyang lambani. Oh, yung zaro diri. Ngay ko Dasan, wari ngayak sana seba. Kari wari sana sa ino. Sum wari yamek da sana seba. Hoy. Dasan. Wam tahay na. Kari wano. Nungsi, hayi kalamba wado, hay bangam danalay. Karino, kay wano hay dudubo. Kayan sang sagi hangitaw nida. Nga chaya ay budi. Ahaw ba nine? Ado tumna dira? Tumagi. Hayeng di tabak yami. Hoy, hayeng do ay duty laraga halakpada ay Dasan hoy da chang lagi ko. Karige. Guli later hay dudi, adu gini. Hoy. Dasan, adu di tham lagi ko. Good night. Good night. Wari ngayak sanaraba matung phone thamnari, Sandi phone thamkibaga adum tungkre, Nungsidi achikpa aduda tumina famduna wakhal kaya khanduna lehauri.